Kuki lalaubusinga Kwatha amasung Moreh da leiba state force-singda December gi mapangi matungda landana sem Saba loikhre. State force-singda central force-singna support tawdabadagi awaba mayoknare. Haukiba May 3 ngasi phawbada Chin Kuki nako terrorist sing amadi Kuki minister MLA singna maitei singi mathakta landaratuna yumkai malchang kaya manghan takhan badanatana Mitei misam prajakya gi punsi manghan kiba amasung asok apan nangan kiba adugi makha chatharakpa oina Moreh amadi Kwathada state asigi law and order ngaknabagidamag deploy tawraga leiriba Manipur Police Commando amadi IRB singi mathakta makha tana December gi mapan gi matungda Kuki lalaubu singna khut thananabagidamag sem Saba loikhre haina Fresna fangba awangba thaki source amana hairi. Presna fangba awangba thaki source asina makhatana haibada May 3 Kuki singi oiba solidarity mass rally ama ansumna silaga Surchanpur Kangpokpi Moreh cycle yauna Kuki singna khundaba mafam singda chatkiba rally aduda maitei singi yum kai kaya mai thabatanatana miyoi kaya hatkre. Mass rally aduda saruk yakiba Kuki volunteers singna maitei nupi kaya sarak tambikre thogdok asigi matung tarakpada Manipur pumbada maitei amadi Kuki anigi marakta asawa lanjau ama thoroktuna maike animakta amana amabu khut thanaduna misimina kaya leptana thorokli maitei singna leramba mafam singdagi Kuki lalaubu singna maitei singbu Tanthorokpaga lonana Indigenous Tribal Leaders Forum ITLF yauna Kuki MLA amadi Minister singna Manipur dagi separate administration gi demand tawba haurakhi hairiba demand asida Manipur lenga ki makhada thabak tawriba Kuki singi employees sing kudimaksu saruk yasin khiduna Imphal manungda thabak tawramba Kuki officer kudimak May 2 gi mamangda suti loina lokthokuna chatkhre. May 3 da thokiba thogdo adugi mamangda Surchanpurda deploy tawraga leiramba Manipur Police Commando kudimak matam adugi DGP oiramba P Dongelna withdraw tahanki. DGP Dongel gi thong aduna ansum amadi makhoibu sogatpa Kuki lalaubu singna chatkiba rally aduda sophisticated weapons sing phongna pairaga loinana torbung bangla tamna haijilaktuna maitei singi yum paktaknana mai thabaga loinana mang takhanbagi thabak chathaki. Kuki singna maitei singi yum kai kaya manghan takhanbaga loinana maral lejidraba miyoi kaya hatle haibagi pau hek tabaga arambai tengolna torbung banglada leriba maitei miyamgi thawai kannaba sangsilubada Kuki lalaubu singna kapthorakpa nongmai maruna panbadagi arambai tengolgi thongna faraba naha kaya amasu punsi pikhamnaki. Thogdok asigi matung tarakpada Moreh amadi Kangpokpida leiramba maitei singsu mafam aduda leiba yadabadagi chenthораktuna khuntak lansiki. Tangai fadana Myanmar ga tainariba Moreh da santi hanjilaknaba state langangna state force thamnaba honnaki adubu Moreh lambida leiriba Kuki miyamna state force sing Moreh da sangba thinglaga thamki. Maduda central force singna mateng pangbagi mahutta Kuki lalaubu singa samnariba Kuki miyamgi mateng pangbagum thoki adumoinamag state langakna kanna hotnabadagi state force sing helicopter da puraga Moreh da deploy tawki state langaki thong adu pendabadagi Kuki lalaubu singna state force singda attack tawbagi saruk ama oina Moreh police station gi OC su oiriba MPS officer SDPO ananbu sniper na kaplaga hatki. Thong aduda pendraba state force singna Moreh da leiriba Kuki lalaubu singbu takthoknaba hotnabaga lonana state langangna state force sing masing henna thamjinaba thaurang tawki. Haujuk phawbada Moreh da special commando sing yauna state force samarom leire masigi mathakta Kwathada IRB yankairom thamduna Kwathada leiriba maitei singbu ngaksenbagi thabak chathari. Kuki lalaubu singna anoba lalong ama toina chatharakliba thong adu ubadagi Teknopalgi SP na Moreh amadi akoibada leiriba Central Force amadi State Force ki SP in charge singda Kuki khulai paiba lalhauba kaya ama Surchanpur romdagi Moreh tamna sangsilaktuna Moreh amadi Kwathada leiriba State Force singda kut thananabagidamag thaurang tawba haukhre haiba asi intelligence ki paungna hairi. Maram aduna State Force amadi Central Force singna patrolling hena chatpagi tangai fadaba leire haina mahakna message thaki. Marak asida Moreh da leiriba Assam Rifles singna state force sing patrolling chatpa matamda gari manga dagi hena chatpa yaroi makoina chaliba adu kadaida chatpano haibagi report su Assam Rifles ta pigadabani haina khangalli hairi adubu Moreh da station tawraga leiriba special commando gi SP in charge amadi IRB gi CO na Assam Rifles ki kangbuga onsenaduna awaya kum tawnabagi thogdok kaya ama thokre.
Assam Rifles na tinglagasu area domination gi damak patrolling chatpa matamda Assam Rifles na tingbagi mathau tade haujiksu akanba patrolling chatpagi tabak chathari marak asida Moreh rom dagi sangsilakpa kuki khulai paiba chawnga rom na Moreh gi akoibada punsilaga loikhre state force amadi commando singna patrolling chatpa matamda kuki lalawu singna lairiba mafum adonda sangbada Assam Rifles amadi khunja singna tingbadagi sangsinba ngamdana leiri asigumba paw asi Moreh da lairiba special commando gi SP in charge amadi IRB gi CEO na istelangakta chapchaba paw piragasu kuki lalhawu singa thengnanaba ahenba khulai amadi bulletproof pirakpagi wafam leitri anauba lauriba bulletproof sing irang leitaba mafam Imphal area da sizinaraga leiri Manipur ngakadoriba Moreh gumba mafam amada bulletproof sing thajilakpagi wafam hojik phawbagi oinadi leite Moreh da deploy tawriba state force singa narol thodanggi pawmi singa wari sanaba matamda phongdorakhibadi Hauze Moreh da station tawraga leiriba state force singi maraiba karino haiba tamba ngamdre kuki lalhawu sing thengnanabagi damak state langangna piriba khulai khara asina kuki lalhawu sing thengnaba ngambagi wafam leite kuki lalhawu singna pairiba khulai sing asidi malemgi leibak singna yamna kanna sizinariba sophisticated weapon khudingmak kuki lalhawu singna pairaga leiribani matik chana aphaba khulai pairaba kangbu sing aduga state force na pairiba khulai aduga lamba tawnabada awaba amadi mayuk nagadori asigumba awaba sing asi thengnadanaba Imphal East West Bisnupur Thawal amadi Kaksing da leiriba state commando singi bulletproof gari manga dangalona na tharak lagadi kuki lalawu sing thengnabada aduki matik line thokani afabu makhalgi bulletproof gari singbuna irang leitaba Imphal mayolda SP amadi commando OC singna sizinaraga leire irang leiriba Manipur karnaba lantheng nagadoriba Moreh gumba yamna sensitive oiba zone singdana adugumba gari sing adu piraktaba haiba si state lengaki asoiba policy ama oigani aikhoi punamak Manipur nungsi Manipur imagi damak thawai thadokpada akiba amadi ninghannaba amata leite adubu lengaki asonba policy asina Manipur bu kuki singi makutta tahannaba thawrang tawbadi sumloi haidona phongdorakli Mayamna channel asibu nungsibiduna like comment subscribe tawbiramo